China da Israeli diplomat Thangna Thinkhre ngarang terrorist ki landani haina chingnaba thogdok amada China gi Beijing da Israeli diplomat ama Thangna Thinkhre thogdok adu Chinese capital city aduge Israeli embassy gi ground gi manung chandaba lambi da thokibane masak maming phongdorokidaba diplomat adu matung tabada hospitalized tawki amasung mahaki phibam nungsa thiningai oidre haire Israeli diplomat adu da Thangna Thinkhiba dugi pandam karino haiba khangdriba oidabaso madu Hamas na Southern Israel da landasin kiba matungda Israel amasung group asigi mayokta kanna lan soknaringai manungda thoglagliba nei Hamas ki lan sing adubo China na condemn tawba watpagi thawongda Israel na penda ba phongdokhibaga loinana Thangna thinbagi thogdok aduna Israel amasung China gi mari henna soksil le haire Israel na Gaza strip ta Awangba building taragani thoi yauna military target Chathakhre ka yankhaida Akanba attack Chathakhre Israel amasung Palestine anigi marakta thogliba lan ngaranga thana numit tarini sukhre Palestine gi Gaza strip ki laingak pairiba Hamas ta thangja numit ta khangawdana achauba attack ama Israel da sathagiba dugi matung yamna sathiba mawongda Israel da F-35 F-15 na chingba aphaba makhal gi khulai sing sizinaduna khut halakibada hauzik phawbada Palestinian lising taruk hena sikhre amasung lising taruk hena sokre Thogliba conflict asida United States na hanadagi sawgalagliba Israel da khulai amasung nongmai marusing thazilakre hauzik phawbada lal asida Israel da leiba US citizen kunipan hena sikhre ahanba attack numit aduda Hamas fighter sing na hostage oina faduna purakhiba miyoi chamaga yankhairom adugi manungda hostage taraga humdoi Israel gi attack sing da sikhre haina Hamas na phongdoklakre Israel gi fighter jet sing na mafam mangada attack tawrakhibada Awang thangba Gaza strip ta faduna thamliba hostage sing adugi manungdage yamdrabada Israeli amasung foreign hostage taraga humdoi sikhre haukiba pungkun marida Israel na nongthaktagi leptane attack tawrakhi haina Hamas ki army wing aduna ngarang irai numita phongdokre mi million 2.4 ge mi kungna taba blockade tawduna thamkhraba Gaza da Israel na nong subagumna air amasung artillery attack sing chathaduna mafam aduda laiba building sing pumpak pakhankhre amasung mi lising ahumga chamnga hena sikhre Gaza da Hamas media ki matungin na Israel gi attack sing aduda yamdrabada angang chamnga sibada yaukhre warning tawdana aikoi gi miyam gi mathakta target tawrakpa khudingmak civilian hostage sing gi manungdage ama execution tawba do ugani haina Hamas ki khulai paiba masama oiriba Ezedai Al-Qassam brigades na chayol asida warning tawrakhe khwaidagi kanba laikhagi lalama Israel na thuna hauraba yai haibage ingitta awang thangba Gaza da leiriba mi million ama henba amasung UN official singsu pungkun marigi manungda kharom da thuna mag hongdokhinaba Israeli military na order tawkhre adubo madu United Nations na sathina mangtak na bagi masak oigani haina warning tawkhre Israeli military na ngamkhai manakta makhoi gi tengsing thousand duna paiduna thamkhre Israel Defense Force IDF na numit kharani gi manungda Gaza city da operation hena kangkhatlagani amasung micham miyam da soganingde maramaduna miyam na masa soktana bagidamak pungkun marigi manungda kha thangbarom da sathigadabani haina order tawkhe Israel Hamas war thoglakibada Prime Minister Narendra Modi na santigidamak appeal tawkhre Israel Hamas conflict thoglakibada Prime Minister Narendra Modi na ngasi malem gi mafam amada amasung mawong khudingmakta terrorism miyoi bagi mayokta ni haikhre amasung matamasi santi amasung machan manaw oiba amasung punna manglomda sangsingadaba matam ni haikhre Israel dagi mahairoi chani purakpa flight Delhi da thunglakre Israel dagi mahairoi chani purakpa charter flight ama Delhi da tarakhraba matung Hamas Israel war thonglakhiba duda Israel thadoktuna lakpa pamba Indian pumnamak yumda purakani haina Union Minister Rajiv Chandrasekhar na ngarang ayuk phongdokre Israel da Indian lising taragani pan hena lay amasung lising taruklom yumda halakpa pamle